ki paumiding tabiri basing bongangom priyana taram nokchari pau sandok na pichari Constitution na guarantee tawriba provision sing adu Constitution ngak seliba stakeholder singna miyam da matik chana piraktrabadi aikhoi adumak awaba tagani haina retired district and session judge aribam Noutuneshwari na TOMTV da phongdurakli haujiklam da masida wairiba fiba masigi matang da TOMTV ga akhanana unaba amada aribam Noutuneshwari na hai nong taba matamda aikhoina satin tupi satin adugi makhada aikhoi leiragadi aikhoi nong dagi ngak thoktuna chotpa haibadu oide asumna aikhoina hingliba se constitution gi satin makhada de constitution na piriba safeguard amadi constitution gi provision matungina miyam ase hingbane nong tarakpa matamda satin paiba mioi aduna satin khandoraktabada chotpagum constitution ase chalairiba stakeholder singna constitution na guarantee tawriba provision amadi constitution na piriba ngaklo adu miyam da piraktragadi aikhoi adumak awaba tagane maramaduna makoktagi makha faubda leiriba mari leinaba stakeholder singna miyam da constitution na piriba provision sing adu matik chana fanghanba mathau tai haina mahangna phongdokhi mahangna hai haujikna kalaningi mioi singna micham phajinduna thambagi phibam ama leiriba si yamna laibak thiba mane pikhraba manipurda furuk macha macha sing asigi marakta changnaba yadaba khaibung tanabagi phibam ama leiriba si thamoi sokna nungaite fajin khiba micham safana thadok pirau marak asida constitution na piriba provision sing miyam da mapung fana phanghanba haibase state amadi center ge pangthokpham thokpa mathongne maramaduna fajin khiba micham sing athubada security force na rescue tawna bahona biu amaromda mara leijadaba miyoi fajiliba kangbu aduna su fajiliba miyoi sing adu khutlai oina sizina bigano makoina taliba demand sing adu mafam chaba forum amada tanbiu haina mahangna makhata ke We are living under the umbrella of the Constitution of India. Constitution gi safeguard, Constitution gi protection gi matungina, Constitution na guarantee tawriba provisions gi matungina praja akhoi ji hingjabane adugumlaba hingjaba pot aduda ngasai gi nong taraga satin khandoraktaba satin paiba mina satin khandorakti ji chotpagum akhoi bi Indian Constitution bu masibu salai riba akhoi gi stakeholders kudingma legislature, executive, judiciary se masina high profile position degi akhoi gi oiba constitutional ngaklo provision se piraktragadi akhoi praja akhoi se satin khandoraktaba nong sorpa dumaina akhoi se adum awaba tabane adugumbu awaba taba sidei sida akhoina thamjaning badi from top to bottom se masidei sida akhoi stakeholder khudingmaki akhoi Manipur da peace lakbasidi akhoi khudingmaki thodang ni hainingi adubu country amaga gi marakta unaba yadaba mi singse adu natraga land prisoner mayam se phajal leraga madu leidu do hostes in the torpagi phibam akhoina thengnei ko adubu pikhraba Manipur sidei sida akhoi phuru masa masen gi marak sidei sida inter district ki lansan daba haibagi angka sida tawreraga masidei sida akhoi tongnari bi irang se masi ururaga akhoina mama mapa kayana masa kaina bagi mawa mapureba nipising na kaina bagi masa kaina bagi uriba akhoina tengtha akhoi mamitegi kappi ba mayam tengtha na weba mayam se taruraga aduki matik thamoi shoi Ungkhatnariba nakalanigi mama oibisingda paujel piraduna mahangna makhatana hai khaibung tanariba phibam asida lamdam asida khundaminariba kanglo furuk khudingmaki mama oibisingna iramdam ase tangdu leitaba puraknaba amata oina hotnaminasi nakal amaga changnaba yanadabagi phibam amada leiriba ase kokhannaba mama oibisingna amata oina changsinminasi haina mahangna makhatana phongdokhe Thogleba irang sida aise ahanna moina mama moina nupi moina ko aigi akhoi jati khudingma akhoi gi phuru khudingma ki magi masa nupi mase masan adegi mama adegi mapa masa nupi loi leidana nupi haiba sidi leitaba leite bi imung khudingma ta aduna irrespective of caste community meitei community da oiro aduga naga community da oiro kuki community da oiro thadogi oiro ate indigenous full ki nupi mayam lei aduna akhoina santi purakpase santi puraksi akhoi nupi mayam na akhoi amaga changna khonaba yadriba tawriba singase hanegi akhoi Manipur da normal si puraknaba se akhoi tangdu leita da base normal si da ongtang laknaba akhoi mayam punna ishwar da prarthana tawminasi haiba wakhum je thamjai
Kamjong District